ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯃꯥ ꯇꯣꯅꯨ ꯃꯆꯥ ꯄꯦꯅꯨ꯫ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯉꯟꯕ ꯃꯇꯝ ꯑꯃꯗ ꯑꯁꯨꯛꯄ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡ ꯑꯃꯗ ꯇꯣꯅꯨ ꯀꯧꯕ ꯃꯃꯥ ꯑꯃꯒ ꯄꯦꯅꯨ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯇꯣꯅꯨ ꯑꯁꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩꯗ, ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗ ꯈꯨꯟꯗꯥꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯄꯦꯅꯨꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯄꯦꯅꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯂꯦ꯫ ꯑꯇꯣꯞꯄ ꯈꯨꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯇꯣꯅꯨꯒꯤ ꯃꯄꯨꯔꯣꯏꯕ ꯌꯥꯝꯅ ꯉꯜꯂꯤꯉꯩꯗ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯋꯥ ꯆꯥꯕꯤ, ꯅꯨꯄꯥ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯑꯁꯨꯝ ꯉꯥꯡꯅꯔꯛꯄꯗꯒꯤ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯥꯕꯨ ꯇꯥꯟꯊꯣꯔꯛꯂꯤ ꯍꯥꯏꯕꯃꯛꯁꯨ ꯌꯥꯔꯤ꯫ ꯃꯤꯌꯥꯝꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯉꯥꯡꯅꯕ ꯑꯃꯗꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯋꯥ ꯉꯥꯡꯅꯕ ꯃꯌꯥꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯕꯨ ꯄꯨꯗꯨꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯅ ꯃꯇꯝꯗꯨꯗ ꯁꯨꯒꯦꯅ ꯁꯨꯔꯕꯗ ꯊꯥ 3-4 ꯃꯨꯛꯇ ꯉꯥꯏꯔꯝꯈꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯇꯨꯅ ꯉꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯈꯨꯄꯥꯛꯅ ꯁꯦꯠꯅ ꯊꯥꯗꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯛꯂꯝꯃꯤ꯫ ꯆꯥꯅꯕ ꯊꯛꯅꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯇꯣꯞꯄ ꯂꯝꯗ, ꯑꯇꯣꯞꯄ ꯈꯨꯜꯗ ꯃꯍꯥꯛꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯃꯗꯤ ꯄꯣꯠ ꯆꯩ ꯐꯥꯎꯕ ꯍꯨꯔꯥꯜꯗꯨꯅ ꯑꯃꯗꯤ ꯃꯤꯒꯤ ꯂꯧꯁꯤꯟꯕ ꯀꯥꯎꯔꯕ ꯐꯧ, ꯂꯧꯁꯤꯟꯕ ꯀꯥꯎꯔꯕ ꯐꯤꯔꯣꯜ, ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯂꯧꯁꯤꯜꯍꯧꯗ꯭ꯔꯕ ꯐꯧꯔꯥꯗ ꯐꯧꯔꯤꯕ ꯐꯧ ꯐꯥꯎꯕ ꯃꯍꯥꯛꯅ ꯈꯔ ꯍꯨꯔꯥꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯌꯣꯛ ꯊꯥꯛꯇꯨꯅ ꯍꯤꯡꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯌꯥꯝꯅ ꯋꯥꯅ ꯃꯥꯌꯣꯛꯅꯗꯨꯅ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯕꯨ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯗꯅ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄ ꯃꯥꯏꯀꯩ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯉꯥꯎꯕꯤꯅ ꯃꯆꯥ ꯅꯨꯡꯁꯤꯕꯗꯒꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯍꯦꯜꯂꯝꯒꯅꯤ꯫ ꯍꯥꯏꯅꯕ ꯂꯩ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯅꯨꯡꯁꯤꯔꯤꯕꯁꯤ ꯀꯃꯥꯏ ꯇꯧꯕꯖꯥꯠꯅꯣ, ꯃꯍꯥꯛꯁꯤ ꯑꯉꯥꯎꯕꯤꯒꯨꯝꯕꯅꯤ, ꯑꯉꯥꯎꯕꯤꯅ ꯃꯆꯥ ꯅꯨꯡꯁꯤꯕꯒꯨꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯨꯃꯛ ꯇꯣꯅꯨꯒꯤ ꯃꯐꯝꯗꯁꯨ ꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯆꯍꯤ ꯀꯌꯥ ꯂꯦꯟꯂꯛꯂꯦ꯫ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯉꯥ, ꯑꯇꯣꯞꯄ ꯖꯤꯕ, ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯒ ꯄꯦꯅꯨꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯂꯝꯃꯤ꯫ ꯄꯦꯅꯨ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯃꯠꯇ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯝꯗꯦ ꯃꯃꯥ ꯅꯠꯇꯅ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯤꯕ ꯀꯌꯥꯒ ꯃꯥꯒ ꯃꯇꯥꯎ ꯁꯥꯟꯅꯗꯨꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯂꯣꯏ ꯃꯇꯥꯁꯤꯡ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯦꯅꯋꯥ, ꯁꯥ ꯎꯆꯦꯛ, ꯀꯩ ꯌꯦꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯀꯨꯔꯥꯛꯇꯒꯤ ꯍꯧꯔꯒ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯃꯇꯥ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯤꯔꯣꯟ ꯈꯪꯗ꯭ꯔꯕ ꯁꯥ ꯎꯆꯦꯛ ꯃꯌꯥꯝꯒ ꯃꯍꯥꯛꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯃꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯩ ꯂꯩꯀꯌꯥ ꯍꯦꯛꯇꯨꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯐꯖꯔꯕ ꯎꯍꯩ ꯀꯌꯥ ꯍꯦꯛꯇꯨꯅ ꯃꯍꯥꯛꯅ ꯆꯥꯒꯅꯤ, ꯑꯃꯨꯟꯕ ꯎꯍꯩ ꯀꯌꯥ ꯍꯦꯛꯇꯨꯅ ꯑꯇꯣꯞꯄ ꯖꯤꯕ ꯀꯌꯥꯕꯨꯁꯨ, ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯕꯨꯁꯨ ꯄꯤꯖꯒꯅꯤ꯫ ꯑꯗꯨꯒ ꯐꯖꯔꯕ ꯂꯩ ꯀꯌꯥ ꯍꯦꯛꯇꯨꯅ ꯃꯍꯥꯛꯅ ꯃꯃꯥꯒꯤꯗꯃꯛꯇ ꯂꯩ ꯃꯌꯥꯝ ꯑꯗꯨ ꯄꯣꯔꯛꯀꯅꯤ꯫ ꯂꯩꯗ ꯉꯥꯎꯕ ꯄꯦꯅꯨ ꯉꯁꯤꯗꯤ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ ꯂꯩ ꯎꯕ ꯌꯥꯔꯝꯗꯦ, ꯂꯩꯒꯤ ꯐꯖꯕꯕꯨ ꯌꯥꯝꯅ ꯀꯂꯛꯆꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯐꯖꯕ ꯂꯩ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯦꯛꯇꯨꯅ ꯑꯃꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩ ꯑꯗꯨꯇꯕꯨ ꯑꯗꯨꯃꯛ ꯁꯪꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯃꯇꯝ ꯀꯌꯥ ꯂꯦꯟꯂꯦꯗꯣ ꯀꯅꯥꯃꯠꯇꯅ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯄꯦꯅꯨ ꯃꯃꯥ ꯃꯆꯥꯕꯨ ꯊꯤꯔꯛꯇ꯭ꯔꯕꯗ ꯇꯣꯅꯨ ꯑꯃꯗꯤ ꯄꯦꯅꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯍꯤꯡꯂꯝꯃꯤ꯫
ꯑꯗꯨꯕꯨ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ, ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯈꯪꯅ ꯇꯤꯟꯅ ꯆꯥꯟꯅꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯝꯒꯤ ꯂꯥꯛꯄ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯈꯣꯏꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯆꯤꯡꯌꯥ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯍꯦꯛ ꯂꯥꯛꯂꯤꯕ ꯇꯣꯂꯃꯨꯒ ꯃꯈꯣꯏ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯄꯦꯅꯨ ꯍꯣꯏꯒꯤ ꯌꯨꯝꯗ ꯍꯦꯛ ꯆꯪꯗꯨꯅ ꯃꯍꯥꯛ ꯑꯋꯥ ꯄꯣꯊꯥꯕ ꯑꯃꯗꯤ ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯕ ꯅꯨꯃꯤꯠ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯣꯂꯃꯨ ꯑꯃꯗꯤ ꯇꯣꯅꯨ, ꯄꯦꯅꯨ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯤꯟꯅꯔꯝꯃꯤ, ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯟꯅꯗ ꯑꯁꯨꯝ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯂꯣꯏꯅꯔꯛꯈꯤ꯫ ꯄꯦꯅꯨ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯒꯤꯗꯤ ꯃꯍꯥꯛ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯅ ꯍꯧꯔꯛꯏ꯫ ꯃꯉꯥꯎ ꯊꯤꯕ ꯍꯥꯏꯕꯕꯨ ꯉꯥꯡꯅꯤꯡꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯗꯣꯡ ꯗꯣꯡ ꯉꯥꯡꯗꯨꯅ ꯑꯃꯗꯤ ꯅꯨꯄꯥꯒꯨꯝꯅ ꯂꯤꯆꯠ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯇꯣꯞꯄ ꯁꯥ ꯉꯥ ꯎꯆꯦꯛ ꯀꯌꯥꯒ ꯂꯣꯏꯅꯕꯅ ꯆꯣꯡ ꯐꯟꯕ ꯑꯃꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯁꯥ ꯉꯥꯁꯤꯡꯒ ꯂꯥꯛꯅ ꯐꯥꯅꯗꯨꯅ ꯁꯥꯟꯅꯕꯅ ꯃꯍꯥꯛ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕ ꯁꯔꯤꯠ ꯁꯔꯥ ꯍꯩꯕ ꯑꯉꯥꯡ ꯑꯃꯈꯛ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯄꯦꯅꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕꯅꯤꯅ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯕꯅꯤꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛꯀ ꯈꯪꯅꯔꯕꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ, ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯀꯨꯔꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯀꯨꯔꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯀꯨꯔꯥꯛ ꯑꯁꯤꯒꯤ ꯃꯆꯨ ꯃꯃꯦꯟꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯂꯛꯆꯔꯝꯃꯤ꯫ ꯀꯨꯔꯥꯛ ꯑꯁꯤꯒ ꯅꯨꯡꯇꯤꯒꯤ ꯃꯇꯥ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛ ꯀꯨꯔꯥꯛꯅ ꯄꯥꯏꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯇꯝꯗ ꯀꯨꯔꯥꯛ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯩꯅꯥꯗ ꯇꯣꯡꯗꯨꯅ ꯂꯩꯍꯧꯕꯗ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯪꯉꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦꯗꯣ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯨꯔꯥꯛ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯈꯣꯃꯤ ꯀꯨꯔꯥꯛ ꯅꯪꯕꯣ, ꯏꯇꯥ ꯀꯨꯔꯥꯛ, ꯑꯩ ꯆꯦꯟꯕ ꯉꯝꯗ꯭ꯔꯦꯕ꯫ ꯅꯪꯅ ꯀꯣꯏꯄꯥꯏ ꯄꯥꯏꯁꯤꯜꯂꯤꯁꯤꯕꯨ ꯀꯥꯏꯗꯅꯣ? ꯁꯤꯒꯤ ꯎꯃꯪꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯇꯣꯞꯄ ꯖꯒꯥꯗ ꯐꯥꯎꯕ ꯅꯪꯅ ꯄꯥꯏꯕꯁꯦ ꯑꯩ ꯀꯤꯗꯤ ꯀꯤꯖꯩꯀꯣ꯫ ꯀꯨꯔꯥꯛ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯀꯨꯔꯥꯛꯅ ꯄꯥꯏꯔꯤꯕ ꯃꯥꯏꯀꯩꯗ ꯃꯍꯥꯛꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯨꯝ ꯆꯠꯂꯕꯗ ꯃꯃꯥ ꯇꯣꯅꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ "ꯏꯆꯥ ꯄꯦꯅꯨ, ꯏꯃꯥꯒꯤ ꯄꯦꯅꯨ, ꯅꯪꯕꯨ ꯀꯝꯗꯧꯁꯤꯒꯦ ꯏꯃꯥꯕꯣ? ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯀꯨꯔꯥꯛꯇꯨꯒꯤ ꯃꯥꯏꯀꯩꯗ ꯅꯪ ꯑꯗꯨꯝ ꯆꯠꯂꯤꯗꯨꯕꯨ ꯀꯨꯔꯥꯛꯇꯨꯅ ꯂꯣꯛꯅꯨꯡꯗ ꯆꯪꯈ꯭ꯔꯕꯗꯤ ꯅꯪ ꯑꯗꯨꯝ ꯆꯪꯒꯗꯧꯔꯤꯕꯔꯣ? ꯁꯥꯅ ꯀꯩꯅ ꯁꯣꯛꯀꯅꯤꯌꯦ ꯏꯃꯥꯒꯤ ꯄꯦꯅꯨ, ꯏꯆꯥꯗꯤ ꯍꯨꯏꯅ ꯌꯦꯟꯅ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯅꯪꯕꯨ ꯁꯤꯗ ꯂꯥꯛꯑꯣꯃꯤ ꯏꯃꯥꯒꯤ ꯄꯦꯅꯨ ꯅꯨꯡꯁꯤꯕꯤ, ꯁꯤꯗ ꯂꯥꯛꯑꯣ ꯅꯪꯕꯣ." ꯑꯁꯨꯝꯅ ꯃꯃꯥꯅ ꯀꯧꯕꯗꯨ ꯃꯍꯥꯛ ꯇꯥꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯂꯥꯎꯔꯒ ꯈꯠꯂꯤ ꯈꯆꯣꯡꯅꯅ ꯑꯗꯨꯃꯛ ꯂꯥꯎꯅ ꯈꯨꯝꯂꯝꯂꯒ ꯆꯠꯈꯤ꯫ "ꯑꯣ, ꯀꯅꯥꯒꯤ ꯍꯨꯏꯅ ꯌꯦꯟꯅ ꯑꯩꯕꯨ ꯆꯥꯗꯣꯔꯤꯒꯦ ꯏꯃꯥ? ꯍꯨꯏꯅ ꯌꯦꯟꯅꯒ ꯁꯣꯛꯄ ꯉꯝꯕ ꯅꯆꯥ ꯄꯦꯅꯨ ꯅꯠꯇꯦ꯫ ꯑꯩ ꯏꯇꯥ ꯀꯨꯔꯥꯛꯅ ꯄꯥꯏꯔꯤꯁꯦ, ꯑꯩꯅ ꯃꯇꯨꯡ ꯏꯟꯅꯔꯤꯁꯦ, ꯏꯟꯅꯒꯦꯅ ꯏꯟꯅꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯇꯥꯗꯤ ꯏꯇꯥ ꯀꯨꯔꯥꯛꯅꯦ꯫ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯒꯥꯁꯤꯗ ꯑꯩ ꯀꯅꯥꯒ ꯇꯤꯟꯅꯗꯣꯏꯅꯣ? ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯏꯃꯥ, ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯀꯅꯤꯌꯦ꯫ ꯏꯇꯥꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩꯁꯦ ꯁꯨꯝ ꯆꯠꯂꯕꯁꯨ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯀꯅꯤꯌꯦ ꯏꯃꯥ꯫ ꯅꯪ ꯑꯗꯨꯝ ꯂꯩꯔꯝꯃꯣ, ꯅꯆꯥ ꯄꯦꯅꯨ, ꯀꯅꯥꯝꯇ ꯍꯨꯏꯅ ꯌꯦꯟꯅ ꯂꯥꯛꯑꯣꯏ, ꯁꯥꯅ ꯀꯩꯅ ꯀꯅꯥꯝꯇꯅ ꯁꯣꯛꯑꯣꯏ꯫ ꯁꯥ ꯀꯩ ꯍꯨꯏ ꯌꯦꯟ ꯍꯥꯏꯔꯤꯕꯁꯦ ꯎꯃꯪꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯇꯥꯎ ꯉꯥꯛꯇꯅꯦ, ꯑꯩꯒꯤ ꯏꯇꯥ ꯉꯥꯛꯇꯅꯤ ꯏꯃꯥ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯟ ꯆꯣꯡꯗꯨꯅ ꯀꯨꯔꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯈꯠꯂꯤ ꯈꯆꯣꯡ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯇꯣꯅꯨ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯇꯣꯅꯨꯒꯤ ꯋꯥꯈꯜꯗꯁꯨ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯋꯥꯍꯪ ꯀꯌꯥ ꯑꯣꯏꯍꯧꯔꯒꯗꯕ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯖꯔꯛꯏ꯫ ꯃꯍꯥꯛꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯕꯁꯨ ꯃꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯕꯨꯗꯤ ꯃꯍꯥꯛꯁꯨ ꯀꯥꯎꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥ ꯄꯦꯅꯨ ꯌꯣꯛꯂꯤꯕꯁꯤ ꯃꯃꯥꯅ ꯃꯥꯕꯨ ꯌꯣꯛꯂꯛꯄ ꯑꯗꯨꯃꯛꯅꯤ ꯃꯍꯥꯛꯅ ꯌꯣꯛꯂꯤꯕꯁꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯃꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ
ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯉꯁꯤ ꯂꯩꯔꯤꯕꯁꯤ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯊꯧꯗꯣꯛ ꯃꯇꯦꯛ ꯑꯃꯗ ꯇꯣꯅꯨ ꯏꯉꯥꯎ ꯉꯥꯎꯅ ꯃꯃꯥꯅ ꯃꯄꯥꯅ ꯃꯊꯟꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯇꯣꯅꯨ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕ, ꯃꯤꯅ ꯉꯥꯡꯅ ꯁꯛꯅꯕ ꯉꯝꯗꯕ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯇꯣꯅꯨ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯃꯊꯟꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯌꯣꯛꯆꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯃꯄꯥꯅ ꯊꯅꯝꯕ ꯁꯟꯕꯨ ꯁꯦꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯇꯣꯅꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯛꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯇꯣꯅꯨꯕꯨ ꯌꯣꯛꯂꯛꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤ ꯀꯔꯤꯗ ꯄ꯭ꯔꯃꯥꯟ ꯇꯧꯔꯨꯅꯤ? ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕꯁꯤ ꯀꯔꯤꯅꯣ? ꯃꯤꯠꯀꯤ ꯄꯤꯅꯤ, ꯃꯃꯥꯅ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯤ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯃꯥꯅꯤ, ꯃꯆꯥꯅ ꯇꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ ꯀꯅꯥꯒꯤꯅꯣ? ꯏꯆꯥꯒꯤꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯇꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯅꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯤ ꯍꯤꯛ ꯍꯤꯛ ꯆꯤꯡꯈꯠꯇꯨꯅ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯁꯨ ꯃꯊꯟꯇ ꯃꯆꯥꯅꯨꯄꯤ ꯇꯣꯅꯨꯕꯨ ꯌꯣꯛꯄ ꯉꯝꯗꯕꯅ ꯑꯃꯗꯤ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯗꯨꯅ ꯑꯃꯗꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯟꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯇꯣꯅꯨꯅ ꯃꯊꯟꯇ ꯌꯨꯝꯗꯣꯡꯄꯣꯠ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯍꯥꯛ ꯆꯥꯎꯔꯛꯈꯤꯕꯅꯤ꯫ ꯀꯅꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗ ꯃꯄꯥ ꯃꯃꯥꯅ ꯊꯅꯝꯕ ꯏꯪꯈꯣꯜꯗꯨꯕꯨ ꯉꯥꯛ ꯁꯦꯟꯖꯗꯨꯅ ꯑꯃꯗꯤ ꯃꯄꯥꯅ ꯊꯅꯝꯕ ꯁꯟꯗꯨ ꯃꯍꯥꯛꯅ ꯁꯦꯟꯅꯗꯨꯅ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯑꯃꯗꯤ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯌꯣꯟꯗꯨꯅ ꯃꯍꯥꯛ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯖꯔꯛꯈꯤꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯨ ꯆꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯁꯟꯖꯦꯅꯍꯥ ꯅꯤꯄꯥ ꯑꯃꯅ ꯂꯧꯕꯤꯈꯤꯕꯅꯤ꯫ ꯁꯟꯖꯦꯅꯍꯥ ꯑꯁꯤꯒ ꯃꯍꯥꯛꯀ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯁꯟꯖꯦꯅꯍꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯇꯣꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯇꯣꯝꯄꯣꯛꯅ ꯇꯣꯅꯨꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯃꯇꯤꯛ ꯇꯣꯅꯨꯅꯁꯨ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯆꯤꯛꯅ ꯌꯨꯝꯕꯥꯟꯕꯁꯤ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕ, ꯃꯤꯊꯤꯟꯖꯩ ꯑꯣꯏꯅ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯃꯟꯗꯣꯟꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯈꯣꯏꯅ ꯁꯣꯏꯔꯛꯄ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯀꯦ ꯈꯟꯗꯨꯅ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯨꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯄꯨꯟꯁꯤꯗ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯍꯦ ꯁꯈꯤ, ꯑꯁꯤꯒꯤ ꯇꯣꯅꯨꯒꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯅꯣꯡꯃꯇ ꯍꯦꯛ ꯈꯟꯅꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯦꯛ ꯈꯟꯅꯕ ꯅꯨꯃꯤꯠꯇꯅꯦ ꯏꯕꯥꯅꯤ ꯆꯪꯁꯜꯂꯒꯅꯦ ꯍꯦꯛꯇ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ꯫ ꯃꯥꯅꯤ ꯏꯆꯦ, ꯃꯥꯅ ꯅꯨꯄꯥꯁꯦ ꯂꯣꯏꯅ ꯁꯨꯡꯒ꯭ꯔꯕꯅꯤ꯫ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯂꯥꯏꯔ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯃꯥꯅꯅꯦ ꯇꯣꯝꯄꯣꯛꯁꯦ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗ ꯍꯥꯞꯄꯒ ꯎꯔ ꯎꯪꯒ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯇꯣꯅꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯣꯝꯄꯣꯛꯅ ꯆꯠꯂꯤꯕꯅꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯕꯥꯅꯤ ꯉꯥꯏꯍꯥꯛꯇ ꯈꯠꯅꯔꯣꯏꯗ꯭ꯔꯣ? ꯑꯉꯥꯡ ꯃꯣꯏꯅ ꯌꯨꯝ ꯄꯥꯟꯗꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯌꯨꯝꯕꯥꯟ ꯀꯩꯁꯨ ꯍꯩꯄꯣꯠꯇꯦ꯫ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯈ꯭ꯔꯕ ꯄꯦꯠ ꯂꯥꯎꯕ ꯃꯣꯏꯅ ꯌꯨꯝ ꯄꯥꯟꯕꯁꯤꯗ ꯅꯣꯡꯃꯇ ꯈꯟꯅꯗ꯭ꯔꯤꯕꯁꯦ ꯇꯧꯔꯤꯕ ꯃꯍꯩ ꯖꯥꯗꯨ ꯑꯃꯗꯤ ꯉꯥꯡꯕ ꯁꯛꯄ ꯍꯩꯕ ꯑꯗꯨꯅꯅꯤꯀꯣ꯫ ꯇꯣꯅꯨꯁꯦ ꯑꯔꯥꯏꯕ ꯑꯉꯥꯡ ꯅꯠꯄꯣꯠꯇꯦ꯫ ꯃꯁꯦ ꯃꯃꯥ ꯃꯄꯥꯒꯁꯦ ꯉꯟꯇꯥ ꯁꯤꯔꯤꯕꯁꯦ ꯃꯁꯤ ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ, ꯍꯤꯡꯆꯥꯕꯤꯅꯤꯀꯣ, ꯍꯤꯡꯆꯥꯕꯤ꯫ ꯃꯥꯅ ꯀꯜꯂꯤꯕ ꯃꯆꯤꯟ ꯑꯃꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯅꯅꯦ ꯃꯋꯥꯁꯤꯁꯨ ꯀꯩꯁꯨ ꯄꯨꯟꯁꯤꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯅꯨ ꯑꯃꯗꯤ ꯇꯣꯝꯄꯣꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯈꯨꯠ ꯌꯥꯝꯅ ꯊꯤꯡꯖꯤꯜꯂꯝꯃꯤ ꯃꯈꯣꯏꯅ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯧꯔꯤꯕꯁꯤ ꯇꯣꯝꯄꯣꯛꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯇꯣꯅꯨꯁꯨ ꯑꯗꯨꯃꯛ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯇ ꯃꯤꯅ ꯑꯗꯨ ꯍꯥꯏ ꯃꯤꯅ ꯑꯁꯤ ꯍꯥꯏ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯅꯔꯝꯗꯦ꯫ ꯈꯪꯇꯃꯛ ꯈꯪꯖꯤꯜꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯅꯔꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯌꯨꯝ ꯑꯁꯤ ꯄꯥꯟꯅꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯈꯤꯕ ꯇꯣꯅꯨꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯝꯄꯣꯛꯇꯨ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯈꯤ꯫ ꯇꯣꯅꯨꯗꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯑꯗꯨꯕꯨ ꯀꯃꯥꯏ ꯇꯧꯗꯅ ꯇꯣꯝꯄꯣꯛꯇꯨ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯄꯨꯈ꯭ꯔꯤꯗ ꯀꯝꯗꯧꯅ ꯅꯥꯟꯊꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯆꯌꯦꯠꯅꯕ ꯃꯤꯠꯁꯤꯗ ꯇꯣꯝꯄꯣꯛ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫
ꯃꯁꯤꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯩꯆꯥꯛꯇꯒꯤ ꯇꯣꯅꯨ ꯑꯉꯥꯎꯕꯤꯒꯨꯝ ꯑꯗꯨꯃꯛ ꯂꯦꯜꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯊꯥ 9-ꯃꯥꯄꯟ ꯁꯨꯔꯕꯅꯤ꯫ ꯃꯍꯥꯛ ꯇꯣꯝꯄꯣꯛꯀꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯁꯤ ꯐꯥꯎꯕ ꯎꯗꯅ ꯆꯠꯈꯤꯕꯁꯤ ꯇꯣꯅꯨꯒꯤ ꯃꯐꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯗꯒꯤ ꯑꯋꯥꯕ ꯍꯦꯟꯅ ꯋꯥꯁꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯑꯋꯥꯕꯒꯤ ꯄꯟꯈꯩ ꯂꯥꯜꯂꯛꯄꯒꯨꯝ "ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯑꯩ ꯀꯞꯇꯨꯅ ꯑꯩꯕꯨ ꯀꯅꯥꯅ ꯀꯝꯗꯧꯅ ꯏꯆꯥꯁꯤ ꯌꯣꯛꯄꯤꯒꯅꯤ, ꯀꯔꯝꯅ ꯍꯤꯡꯒꯅꯤ, ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯐꯪꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ" ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯒꯨꯝ ꯃꯃꯤꯠꯇ ꯃꯄꯤ ꯂꯤꯛꯂꯥ ꯑꯃ ꯇꯥꯗꯅ ꯊꯃꯣꯏꯗ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯖꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯕꯨ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨ ꯄꯣꯛꯂꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯀꯅꯥꯗꯁꯨ ꯀꯔꯤꯗꯁꯨ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯥꯛꯂꯝꯗꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯄꯥꯜꯂꯤꯕꯅꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯀꯌꯥ ꯑꯃꯅ "ꯇꯣꯅꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ, ꯇꯣꯅꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ" ꯄꯨꯝꯅꯃꯛꯅ ꯍꯪꯅꯔꯕꯁꯨ ꯀꯅꯥꯃꯠꯇꯅ ꯇꯣꯅꯨ ꯑꯁꯤ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯈꯥꯡꯄꯣꯛꯁꯪꯗ ꯂꯩ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯣꯅꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯉꯁꯤ ꯎꯃꯪꯗ ꯃꯆꯥꯅꯨꯄꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯀꯞꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨ ꯍꯜꯂꯛꯂꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯄꯦꯅꯨꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯃꯗꯤ ꯇꯉꯥꯡ ꯇꯉꯥꯡꯂꯕ ꯀꯨꯆꯨ ꯀꯨꯃꯦꯟ, ꯇꯅꯧ ꯇꯅꯧꯔꯕ ꯃꯈꯨꯠ ꯃꯁꯥꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ "ꯏꯃꯥ, ꯑꯩ ꯍꯜꯂꯛꯑꯦ! ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ! ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩ ꯂꯥꯛꯀꯅꯦꯅ" ꯑꯁꯨꯝꯅ ꯃꯆꯥꯅ ꯀꯧꯗꯨꯅ ꯂꯥꯛꯄꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯅ "ꯏꯃꯥ" ꯍꯥꯏꯅ ꯀꯧꯕꯁꯤꯅꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯔꯤꯕꯁꯤ꯫ ꯃꯍꯥꯛꯄꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯀꯅꯥꯅ ꯃꯆꯥ ꯑꯁꯤ ꯁꯤꯟꯅꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯍꯦꯛ ꯈꯜꯂꯨꯕꯗ ꯃꯍꯥꯛꯅ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯃꯗꯤ ꯇꯣꯝꯄꯣꯛꯅ ꯀꯔꯝꯅ ꯁꯤꯈ꯭ꯔꯤꯕꯅꯣ ꯑꯃꯗꯤ ꯆꯌꯦꯠꯅꯕ ꯃꯤꯁꯤꯁꯤꯗ ꯃꯍꯥꯛ ꯀꯃꯥꯏ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯛꯂꯝꯗꯅ ꯂꯩꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯗꯤ ꯈꯪꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯆꯌꯦꯠꯅꯕ ꯃꯤꯁꯤꯗ ꯁꯤꯈ꯭ꯔꯕ ꯇꯣꯝꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯗꯁꯨ ꯇꯝꯂꯝꯗꯦ꯫ ꯑꯗꯨꯃꯛ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯁꯨꯝꯅ ꯂꯩꯔꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯥꯏꯊꯣꯡꯅ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯅꯣꯡꯃꯇ ꯊꯤꯅ ꯌꯥꯛꯅ ꯉꯥꯡꯗꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯅ ꯌꯣꯛꯂꯛꯈꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯄꯦꯅꯨꯅꯤ꯫ "ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ ꯏꯃꯥ! ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯦꯅ" ꯏꯇꯥ ꯀꯨꯔꯥꯛꯇꯣ ꯋꯥꯔꯕꯖꯥꯠꯅꯤꯀꯣ꯫ ꯃꯥꯁꯨꯅꯦ ꯁꯅꯥꯔꯩ ꯑꯊꯣꯟꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯀꯨꯜꯂꯀꯥꯟꯗ ꯂꯩꯍꯧꯋꯦ ꯏꯃꯥ꯫ ꯃꯍꯥꯛꯁꯨ ꯁꯣꯔꯒ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕꯖꯥꯠꯅꯤ꯫ "ꯑꯩꯅ ꯍꯣꯜꯂꯤꯕ ꯁꯨꯃꯥꯏꯅ ꯍꯣꯜꯂꯤꯗꯨ ꯏꯃꯥ, ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯣꯔ ꯍꯣꯟꯕꯗꯣ ꯆꯦꯜꯂꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯇꯥ ꯀꯨꯔꯥꯛꯇꯣ ꯃꯥꯁꯨ ꯍꯣꯜꯍꯧꯋꯦ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯒꯤ ꯏꯇꯥ ꯀꯨꯔꯥꯛꯇꯣ ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯏꯃꯥ? ꯏꯃꯥꯅ ꯁꯨꯝ ꯎꯕꯗ ꯑꯩꯒꯤ ꯏꯇꯥꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯏꯇꯥ ꯀꯨꯔꯥꯛꯁꯤꯅ ꯏꯍꯦꯟ ꯍꯦꯟꯅ ꯐꯖꯕ ꯃꯥꯜꯂꯤꯀꯣ ꯏꯃꯥ." "ꯐꯖꯩꯌꯦ ꯐꯖꯩꯌꯦ, ꯏꯆꯥꯒꯤ ꯏꯇꯥ ꯀꯨꯔꯥꯛꯇꯣ ꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯐꯖꯕ꯫ ꯅꯪꯒꯤ ꯏꯇꯥ ꯀꯨꯔꯥꯛꯇꯣ ꯃꯃꯤꯠꯇꯤ ꯀꯗꯥꯏꯋꯥꯏꯗ ꯄꯥꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ?" "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ? ꯏꯇꯥ ꯀꯨꯔꯥꯛꯁꯨ ꯃꯃꯤꯠ ꯄꯥꯟꯕ꯭ꯔꯣ? ꯑꯩꯗꯤ ꯃꯃꯤꯠꯀꯗꯤ ꯅꯣꯡꯃꯇꯕꯨ ꯌꯦꯡꯉꯨꯗꯦꯗ. ꯑꯩꯒꯤ ꯏꯇꯥꯅꯦꯅ ꯅꯨꯡꯁꯤꯕꯗꯨ ꯈꯛꯇꯅꯤꯗ. ꯃꯃꯤꯠꯅ ꯀꯗꯥꯏꯗ ꯄꯥꯜꯂꯤꯅꯣ, ꯃꯅꯥꯇꯣꯟꯅ ꯀꯗꯥꯏꯗ ꯄꯥꯜꯂꯤꯅꯣ, ꯃꯅꯥꯀꯣꯡꯅ ꯀꯗꯥꯏꯗ ꯄꯥꯜꯂꯤꯅꯣ ꯈꯪꯗꯦꯗ. ꯑꯗꯣ ꯏꯃꯥ, ꯃꯥꯅ ꯃꯁꯥ ꯈꯞꯄꯒ ꯄꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ, ꯌꯥꯝꯅ ꯐꯖꯔꯤꯁꯦ. ꯃꯥꯗꯣ ꯑꯇꯣꯞꯄ ꯁꯥ ꯉꯥꯅꯒ ꯂꯥꯛꯑꯒ ꯆꯥꯕꯤꯈꯤꯗ꯭ꯔꯅ ꯑꯩ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯃꯥ. ꯃꯍꯥꯛꯄꯨ ꯁꯤꯈꯤꯗ꯭ꯔꯅꯦ ꯏꯃꯥ." "ꯏꯃꯥꯒꯤ ꯄꯦꯅꯨ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯋꯣ. ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕ ꯂꯣꯏꯅ ꯅꯥꯏꯔꯤꯕꯅꯦ. ꯂꯤꯟ ꯈꯛꯇꯅꯤ ꯃꯀꯨ ꯍꯨꯏ ꯍꯥꯏꯔꯤꯕꯁꯦ, ꯂꯤꯟꯁꯨ ꯁꯤꯕ ꯅꯥꯏꯔꯤꯕꯅꯦ. ꯃꯈꯣꯏꯅ ꯃꯀꯨ ꯍꯨꯔꯤꯕꯗꯣ ꯑꯇꯣꯞꯄ ꯃꯄꯣꯛꯇꯣ ꯊꯅꯝꯂꯒ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯣꯜꯂꯤꯕꯅꯦ. ꯃꯗꯨ ꯁꯤꯕ ꯅꯠꯇ꯭ꯔꯥ ꯏꯕꯦꯝꯃ? ꯃꯨꯟꯅ ꯈꯜꯂꯣ ꯋꯥꯈꯜꯁꯦ. ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯨ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ. ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯒꯤ ꯃꯆꯥ ꯉꯥꯛꯇꯅꯦ." "ꯏꯃꯥ, ꯏꯃꯥꯅ ꯃꯤꯑꯣꯏꯕ ꯄꯜꯂꯛꯄꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯏꯃꯥ. ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯈꯛꯇꯔꯣ ꯏꯃꯥ? ꯏꯃꯥꯒ ꯑꯩꯒꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯕ ꯑꯝꯇ ꯎꯗꯕꯁꯤꯗ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯏꯃꯥ ꯏꯕꯥꯅꯤ ꯈꯛꯇꯔꯕ ꯏꯃꯥ?"
ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ, ꯏꯃꯥꯒ ꯑꯩꯒꯁꯦ ꯃꯁꯛꯁꯨ ꯆꯞ ꯃꯥꯟꯅꯕꯗꯧꯅ ꯇꯧꯏꯀꯣ ꯏꯃꯥ꯫ ꯃꯃꯥꯒꯤ ꯃꯆꯥꯅꯕꯨ ꯃꯆꯥ ꯃꯥꯟꯗꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥꯒꯤ ꯄꯦꯅꯨ? ꯏꯃꯥꯒꯤ ꯃꯁꯛꯁꯦ ꯏꯆꯥꯗ ꯇꯪꯈꯥꯏ ꯑꯃ ꯃꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯏꯃꯥꯒꯤ ꯐꯖꯕ ꯄꯨꯝꯕ ꯏꯆꯥꯗ ꯂꯣꯏꯅ ꯃꯥꯜꯍꯟꯅꯤꯡꯉꯤꯕꯅꯤ ꯏꯃꯥꯅ꯫ ꯏꯃꯥꯒꯤ ꯐꯖꯕ, ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟ, ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯄꯨꯝꯕ ꯏꯆꯥꯗ ꯄꯨꯝꯅꯃꯛ ꯍꯩꯊꯗꯣꯔꯤꯕꯅꯤ ꯏꯃꯥꯅ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯈꯪꯖꯗꯕꯒꯤ ꯃꯑꯣꯡꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯀꯌꯥ ꯌꯥꯝꯅ ꯌꯥꯝꯂꯤ ꯍꯪꯂꯛꯄꯗ ꯇꯣꯅꯨꯒꯤ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦꯗꯣ꯫ ꯇꯣꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯊꯧꯅꯥ ꯂꯩꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯌꯥꯝꯅ ꯌꯥꯝꯃꯦ ꯏꯃꯥꯒꯤ ꯄꯦꯅꯨ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯦ ꯃꯤ ꯃꯈꯜ ꯌꯥꯝꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯐꯕ, ꯐꯠꯇꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ, ꯁꯥꯗꯨꯝꯅ ꯇꯧꯕ, ꯑꯗꯨꯒꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯪꯂꯤꯁꯤꯕꯣ ꯏꯃꯥꯗ? ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯅꯦ ꯏꯃꯥꯅ ꯏꯁꯩ ꯅꯨꯡꯁꯤꯕ ꯑꯃ ꯁꯛꯄꯤꯒꯦ ꯏꯆꯥꯒꯤ ꯅꯥꯎꯁꯨꯝ ꯑꯣꯏꯅ꯫ ꯅꯍꯥꯟꯈꯩ ꯇꯥꯗꯕ ꯃꯑꯣꯡꯗꯅꯦ ꯏꯃꯥꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃ ꯁꯛꯀꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯑꯩ ꯁꯨꯝ ꯍꯪꯕꯅꯤꯗ, ꯏꯃꯥꯅ ꯍꯪꯍꯟꯅꯤꯡꯗ꯭ꯔꯗꯤ, ꯏꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯀꯩꯁꯨ ꯍꯪꯉꯣꯏꯌꯦ ꯏꯃꯥ꯫ ꯏꯃꯥꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯦ, ꯑꯇꯣꯞꯄ ꯀꯅꯥꯕꯨꯁꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯃꯥ꯫ ꯃꯤꯑꯣꯏꯕ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ, ꯑꯇꯣꯞꯄꯗ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ, ꯑꯩꯒꯤꯗꯤ ꯏꯃꯥꯒ ꯑꯩꯒ ꯂꯩꯔꯤꯁꯤꯅ ꯌꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥ ꯀꯨꯔꯥꯛ, ꯑꯇꯣꯞꯄ ꯏꯇꯥ ꯃꯌꯥꯝ, ꯁꯥ ꯉꯥ ꯎꯆꯦꯛ, ꯑꯇꯣꯞꯄ ꯏꯇꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯁꯦ ꯑꯁꯤꯅ ꯑꯗꯨꯝ ꯄꯦꯜꯂꯦꯗ ꯏꯃꯥ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯃ ꯆꯥꯛ ꯑꯦꯟꯁꯥꯡ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯆꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯜ ꯇꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯤꯡꯂꯛꯄꯅ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ, ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦꯗꯣ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃ ꯇꯣꯅꯨ ꯃꯃꯥ ꯃꯆꯥꯗ ꯇꯥꯔꯝꯃꯤ꯫ ꯇꯣꯅꯨꯅ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯁꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯃꯃꯥ ꯇꯣꯅꯨꯅ ꯉꯥꯡꯂꯤꯕꯗꯨ꯫ ꯏꯃꯥꯒꯤ ꯄꯦꯅꯨ, ꯏꯃꯥ ꯉꯁꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯃꯨꯟꯅ ꯇꯥꯒꯗꯕꯅꯤ꯫ ꯏꯆꯥꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤꯅꯤ꯫ ꯅꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ, ꯅꯕꯨꯗꯤ ꯅꯔꯧꯁꯤꯡ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯒ ꯀꯤꯊꯤ ꯀꯤꯔꯨꯝꯅꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯎꯃꯪ ꯑꯁꯤꯗ ꯑꯇꯣꯞꯄ ꯎꯃꯪꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯂꯝꯍꯨꯏ ꯑꯆꯧꯕ ꯑꯃ ꯊꯣꯛꯂꯛꯂꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯩ꯫ ꯑꯇꯣꯞꯄ ꯃꯤꯌꯥꯝꯗꯒꯤ ꯄꯥꯎ ꯏꯃꯥꯅ ꯀꯔꯝꯅ ꯇꯥꯔꯤꯕꯅꯣ ꯍꯥꯏꯅ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯑꯁꯤꯇꯃꯛ ꯅꯍꯥꯛ ꯃꯨꯟꯅ ꯇꯥꯎ ꯏꯃꯥꯒꯤ ꯄꯦꯅꯨ꯫ ꯑꯇꯣꯞꯄ ꯎꯃꯪꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯂꯝꯍꯨꯏ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯗꯤ ꯖꯤꯕ ꯁꯥ ꯉꯥ ꯀꯌꯥ ꯆꯥꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯏꯃꯥꯅ ꯄꯥꯎ ꯇꯥꯔꯦ꯫ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯃꯗꯤ ꯏꯃꯥꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯈ꯭ꯔꯕꯁꯨ ꯏꯆꯥꯕꯨ ꯊꯣꯡꯒꯤ ꯄꯣꯔꯣꯟ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯅꯝꯕꯗꯨꯗꯒꯤ ꯅꯪ ꯂꯝ ꯍꯦꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯀꯅꯨꯀꯣ ꯏꯃꯥꯒꯤ ꯄꯦꯅꯨ꯫ ꯅꯪꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯇꯥ ꯀꯨꯔꯥꯛꯀ ꯁꯥꯟꯅꯔꯕꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯍꯥꯛ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯇꯝꯃꯨ ꯏꯃꯥꯒꯤ ꯄꯦꯅꯨ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯋꯥꯈꯜ ꯇꯥꯕ ꯉꯝꯕ꯭ꯔꯥ? ꯏꯃꯥ, ꯑꯩ ꯋꯥꯈꯜꯕꯨꯗꯤ ꯇꯥꯏꯌꯦꯕꯀꯣ, ꯑꯗꯣ ꯑꯇꯣꯞꯄ ꯂꯝꯍꯨꯏ ꯍꯥꯏꯁꯤꯕꯨ ꯑꯇꯣꯞꯄ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ? ꯀꯌꯥ ꯌꯥꯝꯅ ꯆꯥꯎꯕ ꯂꯝꯍꯨꯏ ꯑꯣꯏꯖꯥꯠꯅꯣ? ꯑꯩꯈꯣꯏꯒꯤ ꯀꯩꯖꯥꯎꯗꯨꯃꯨꯛ ꯆꯥꯎꯕꯖꯥꯠꯂꯣ ꯏꯃꯥ? ꯑꯩꯈꯣꯏꯒꯤ ꯀꯩꯖꯥꯎꯗꯤ ꯃꯁꯛꯁꯨ ꯐꯖꯩ, ꯃꯃꯥꯏꯁꯨ ꯗꯣꯟ ꯗꯣꯟ ꯂꯥꯎꯏ, ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯌꯦ ꯏꯃꯥ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯇꯣꯡꯂꯒ ꯉꯍꯥꯟꯀꯁꯦ ꯑꯩ ꯂꯩ ꯊꯤꯕ ꯃꯥꯅ ꯀꯣꯏꯄꯨ ꯄꯨꯔꯤꯕꯅꯤ ꯏꯃꯥ꯫ ꯀꯩꯖꯥꯎꯅ ꯂꯩ ꯊꯤꯕ ꯄꯨꯕꯗꯨꯗ ꯏꯇꯥ ꯀꯨꯔꯥꯛꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯔꯤꯕ ꯏꯃꯥ꯫ ꯑꯩꯒꯤ ꯀꯣꯛꯇ ꯑꯃꯨꯛ ꯇꯣꯡꯉꯤ, ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯑꯃꯨꯛ ꯇꯣꯡꯉꯤ, ꯃꯥꯅꯅꯦ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯤꯕ ꯏꯃꯥ꯫ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯕꯗ ꯃꯃꯥ ꯇꯣꯅꯨꯅ ꯃꯆꯥ ꯄꯦꯅꯨꯗ ꯋꯥꯈꯜ ꯇꯥꯅꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯆꯦꯛꯁꯤꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯁꯨ ꯋꯥꯈꯜ ꯇꯥꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯕꯅ, ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯖꯗꯕꯅ ꯃꯍꯥꯛ ꯁꯥꯟꯅꯅꯤꯡꯕ, ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅꯤꯡꯕ ꯑꯃꯗꯤ ꯎꯃꯪ ꯋꯥꯃꯪ ꯑꯁꯤꯗ ꯑꯍꯥꯎ ꯑꯊꯨꯝ ꯎꯍꯩ ꯆꯥꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯤ ꯑꯗꯨꯃꯛ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯣꯅꯨ ꯑꯃꯗꯤ ꯄꯦꯅꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟꯅ ꯂꯩꯈ꯭ꯔꯦ꯫
ꯑꯗꯨꯕꯨ ꯂꯝꯍꯨꯏ ꯑꯗꯨꯗꯤ ꯄꯦꯅꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯎꯃꯪꯗꯒꯤ ꯂꯥꯛꯄ ꯂꯝꯍꯨꯏ ꯑꯁꯤ ꯃꯨꯁꯤꯟ ꯃꯨꯕ, ꯃꯇꯨ ꯍꯧꯕ ꯑꯃꯗꯤ ꯃꯆꯤꯟ ꯌꯥꯝꯅ ꯇꯨꯝꯕ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯧꯅ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯣꯅꯨ ꯑꯃꯗꯤ ꯄꯦꯅꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯕꯗ ꯃꯣꯏꯕꯥꯅꯤ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯗꯨꯅ ꯃꯃꯥ ꯇꯣꯅꯨꯅ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯄꯦꯅꯨ, ꯀꯤꯕ ꯌꯥꯗꯦ꯫ ꯏꯕꯥꯅꯤꯅ ꯀꯤꯊꯤ ꯀꯤꯔꯨꯝꯅꯅ ꯇꯧꯔꯕꯗꯤ ꯂꯝꯍꯨꯏ ꯑꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯆꯥꯒꯤꯅꯤ꯫ ꯑꯗꯨꯅꯅꯦ ꯀꯞꯄꯁꯨ ꯌꯥꯗꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯀꯞꯀꯗꯣꯔꯤꯕꯅꯣ? ꯀꯞꯄ ꯍꯥꯏꯕꯁꯤꯒꯤ ꯃꯐꯝ ꯃꯇꯝ ꯌꯥꯝꯅ ꯂꯩꯌꯦ ꯏꯃꯥꯒꯤ ꯄꯦꯅꯨ꯫ ꯀꯞꯀꯗꯕ ꯃꯇꯝꯗ ꯀꯞꯄꯣꯏꯗꯕꯅꯤ, ꯀꯞꯄꯣꯏꯗꯕ ꯃꯇꯝꯗꯁꯨ ꯀꯞꯀꯗꯕꯅꯤ꯫ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯝꯅꯃꯛ ꯄꯤꯒꯤ ꯃꯒꯨꯟ ꯈꯪꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯏꯃꯥꯒꯤ ꯄꯦꯅꯨ꯫ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯏꯁꯤꯡꯁꯦ ꯄꯤꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯍꯥꯏꯕꯁꯤꯗꯤ ꯀꯞꯄꯒꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯂꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯀꯞꯀꯗꯕꯅꯤ, ꯀꯞꯄꯣꯏꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯂꯕ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯀꯩ ꯅꯠꯇ꯭ꯔꯕ ꯂꯝꯍꯨꯏ ꯑꯁꯤ ꯂꯥꯛꯂꯒ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯎꯃꯪꯁꯤꯗ ꯂꯩꯔꯛꯄꯗ ꯃꯤ, ꯁꯥ, ꯉꯥ ꯆꯥꯈ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥ ꯃꯔꯛꯇꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅꯔꯤꯕ ꯀꯩ ꯅꯤꯡꯊꯧ ꯑꯁꯤꯅ ꯐꯥꯎꯕ ꯏꯃꯥ ꯏꯆꯥ ꯆꯥꯗꯗꯅ ꯂꯥꯛꯂꯕꯅꯤ꯫ ꯀꯩ ꯑꯁꯤꯒ ꯅꯍꯥꯛꯀ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯦꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯂꯝꯍꯨꯏ ꯃꯥꯅ ꯉꯝꯍꯟꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯏꯃꯥꯒꯤ ꯄꯦꯅꯨ꯫ ꯅꯪ ꯑꯉꯥꯡꯃꯛ ꯑꯣꯏꯖꯔꯕꯁꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯍꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯁꯜꯂꯣ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯄꯦꯅꯨ ꯃꯊꯧꯅꯥ ꯂꯩꯕꯒꯨꯝꯅ ꯏꯃꯥ, ꯍꯥꯏꯌꯨ ꯏꯃꯥ, ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯊꯧꯅꯥ ꯑꯣꯏꯅꯕ ꯃꯑꯣꯡꯗ ꯀꯤꯗꯅꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯃꯍꯥꯛ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯝꯍꯨꯏ ꯑꯗꯨꯅꯁꯨ ꯎꯒꯤ ꯃꯔꯨꯝ ꯑꯃꯗ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯕꯗ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ꯫ ꯂꯝꯍꯨꯏ ꯑꯁꯤꯅ ꯇꯣꯅꯨ ꯃꯃꯥ ꯃꯆꯥꯕꯨ ꯑꯗꯨꯃꯛ ꯁꯦꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯂꯝꯍꯨꯏ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯥꯅꯤꯡꯂꯤꯕꯗꯤ ꯄꯦꯅꯨ ꯑꯁꯤꯕꯨꯅꯤ꯫ ꯄꯦꯅꯨ ꯑꯁꯤ ꯃꯍꯥꯛꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯍꯥꯛ ꯂꯣꯟꯅ ꯂꯣꯟꯅ ꯄꯦꯅꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯕꯗ ꯄꯦꯅꯨ ꯑꯉꯥꯡ ꯀꯧꯕꯅꯤꯅ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯀꯥꯎꯕꯒꯤ ꯃꯇꯝꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯄꯨꯝꯕ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯖꯔꯕꯁꯨ, ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯕꯁꯨ, ꯑꯁꯨꯝ ꯀꯨꯏꯔꯛꯄꯅ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ, ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯍꯥꯛ ꯑꯀꯤꯕ ꯑꯗꯨ ꯈꯔ ꯐꯔꯛꯄꯒꯨm ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯀꯤꯕ ꯂꯩꯇ꯭ꯔꯕꯗ ꯂꯝꯍꯨꯏ ꯑꯗꯨꯒ ꯃꯍꯥꯛꯀ ꯊꯦꯡꯅꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯥ ꯇꯣꯅꯨꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯃꯃꯥꯅ ꯂꯩꯇ꯭ꯔꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯃꯪ ꯑꯁꯤꯗ ꯑꯁꯨꯝ ꯁꯥꯟꯅꯕꯗ ꯍꯥꯟꯅꯒꯨꯝ ꯂꯥꯛꯂꯝꯕ ꯃꯍꯥꯛꯀꯤ ꯀꯀꯥ ꯇꯣꯝꯄꯣꯛꯇꯨ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯎꯃꯪꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯂꯝꯍꯨꯏ ꯑꯁꯤꯒꯤ ꯋꯥꯔꯤꯕꯨꯁꯨ ꯄꯦꯅꯨꯅ ꯃꯍꯥꯛꯀ ꯇꯤꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯀꯀꯥ ꯑꯁꯤꯗ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯦꯅꯨꯅ ꯇꯝꯂꯤꯕ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯕꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯣꯅꯨ ꯑꯃꯗꯤ ꯄꯦꯅꯨꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯍꯤꯡ ꯀꯌꯥ ꯌꯥꯔꯦꯛꯇꯨꯅ ꯎꯃꯪ ꯑꯗꯨꯕꯨ ꯁꯪꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯁꯤꯅ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯁꯪꯂꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯡ ꯆꯟꯗꯨꯅ ꯑꯃꯗꯤ ꯑꯇꯣꯞꯄ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯍꯦꯛꯇꯨꯅ ꯃꯌꯨꯝꯗ ꯀꯨꯝꯈꯤꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯇꯣꯅꯨꯅ ꯃꯁꯥ ꯉꯝꯗꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯕ ꯑꯁꯤ ꯂꯝꯍꯨꯏ ꯑꯗꯨꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯈꯪꯂꯕꯗ ꯄꯦꯅꯨꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯦꯅꯨꯁꯨ ꯂꯐꯨ ꯈꯔ ꯌꯥꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯩ ꯂꯩ ꯍꯧꯐꯝ ꯎꯃꯪꯂꯣꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯎꯔꯥꯛ ꯑꯗꯨꯁꯨ ꯄꯦꯅꯨꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯗꯨꯅ
ꯃꯇꯥ ꯀꯨꯔꯥꯛꯀ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯂꯐꯨ ꯈꯔꯗꯨꯕꯨꯁꯨ ꯌꯥꯜꯂꯝꯃꯤ꯫ ꯂꯐꯨ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯎꯒꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯦꯅꯨꯅ ꯂꯐꯨ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯄꯦꯅꯨꯅ ꯂꯐꯨ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯝꯍꯨꯏ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯕꯗꯨ ꯀꯨꯔꯥꯛ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯀꯨꯔꯥꯛ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝꯂꯣꯝ ꯇꯝꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕꯗꯨꯗ ꯄꯦꯅꯨꯁꯨ ꯈꯪꯂꯦ ꯀꯨꯔꯥꯛꯅ ꯄꯥꯏꯈ꯭ꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ, ꯅꯠꯇ꯭ꯔꯒꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯩꯕꯨ ꯎꯔꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯁꯥ ꯎꯆꯦꯛ ꯀꯌꯥꯅ ꯑꯩꯕꯨ ꯁꯣꯛꯀꯗꯕꯒꯤ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯕ ꯖꯥꯠꯂꯥ ꯍꯥꯏꯕꯁꯤ ꯄꯦꯅꯨꯁꯨ ꯈꯪꯂꯝꯃꯤ꯫ ꯀꯨꯔꯥꯛ ꯑꯗꯨꯅ ꯄꯥꯏꯈ꯭ꯔꯕꯗ ꯃꯍꯥꯛꯁꯨ "ꯏꯇꯥ ꯉꯥꯏꯈꯨꯑꯣ, ꯏꯇꯥ ꯉꯥꯏꯈꯨꯑꯣ" ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥ ꯇꯣꯅꯨꯗꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯃꯃꯥ ꯇꯣꯅꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯉꯁꯥꯏ ꯉꯥꯏꯍꯥꯛ ꯃꯍꯥꯛꯅ ꯂꯐꯨ ꯌꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥꯕꯨ ꯂꯝꯍꯨꯏ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯒ ꯃꯃꯥꯒ ꯃꯨꯛꯅꯔꯝꯕꯒꯤ, ꯂꯥꯟ ꯁꯣꯛꯅꯔꯝꯕꯒꯤ ꯃꯇꯧꯒꯨꯝ ꯊꯥꯡ, ꯇꯦꯟ, ꯎꯇꯦꯛ ꯋꯥꯇꯦꯛ, ꯋꯁꯅꯥꯏ ꯀꯌꯥ ꯇꯥꯗꯨꯅ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯃꯗꯤ ꯏ ꯅꯥꯏ ꯀꯌꯥ ꯇꯥꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯃꯥꯕꯨ ꯆꯥꯈꯤꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯝꯕꯗꯨꯗ ꯇꯣꯅꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯕ ꯑꯗꯨꯗ ꯀꯨꯔꯥꯛ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯇꯣꯞꯄ ꯁꯥ ꯀꯌꯥ ꯀꯧꯗꯨꯅ ꯌꯣꯡ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯁꯥ ꯀꯌꯥ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯨꯖꯣꯛ ꯀꯟꯗꯨꯅ ꯄꯦꯅꯨꯕꯨ ꯃꯊ꯭ꯋꯥꯏ ꯀꯜꯂꯝꯃꯤ꯫ ꯄꯦꯅꯨ ꯋꯥꯈꯜ ꯇꯥꯔꯕꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯏꯃꯥ? ꯑꯩꯅ ꯏꯃꯥꯒꯤ ꯂꯐꯨ ꯌꯥꯟꯕ ꯆꯠꯂꯤꯕꯅꯤ ꯏꯃꯥ꯫ ꯏꯃꯥꯅ ꯂꯐꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯉꯁꯤ ꯂꯐꯨ ꯌꯥꯟꯕ ꯆꯠꯂꯨꯕꯅꯤ ꯏꯃꯥ꯫ ꯏꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯒꯅꯤ ꯏꯃꯥ? ꯏꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯈꯪꯂꯕꯗꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯂꯝꯃꯣꯏ ꯏꯃꯥ꯫ ꯏꯃꯥꯅ ꯅꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕꯗꯨꯗ ꯂꯐꯨ ꯌꯥꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯔꯤꯕꯁꯤ ꯂꯝꯍꯨꯏꯅ ꯏꯃꯥꯕꯨ ꯆꯥꯅꯕꯔꯣ ꯏꯃꯥ? ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯒ ꯑꯩ ꯀꯅꯥꯝꯇꯒ ꯂꯩꯕ ꯉꯝꯃꯣꯏ ꯏꯃꯥ꯫ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯏꯃꯥꯕꯨ ꯃꯤꯌꯥꯝꯅ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯔꯕꯁꯨ ꯑꯇꯣꯞꯄ ꯀꯅꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯏꯃꯥ꯫ ꯏꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯒ ꯂꯩꯒꯅꯤ ꯏꯃꯥ? ꯑꯩꯕꯨ ꯎꯃꯪꯁꯤꯗ ꯀꯔꯝꯅ ꯏꯊꯟꯇ ꯂꯩꯍꯧꯒꯗꯣꯔꯤꯕꯅꯣ ꯏꯃꯥ? ꯏꯃꯥ, ꯅꯪꯕꯨ ꯑꯩ ꯉꯥꯏꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯏꯃꯥꯕꯨ ꯃꯤꯌꯥꯝꯅ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯔꯕꯁꯨ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯡꯗꯨꯅ ꯂꯩꯔꯤꯌꯦ ꯏꯃꯥ꯫ ꯄꯨꯝꯅꯃꯛꯅ ꯏꯃꯥꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯆꯤꯛꯂꯕ ꯆꯤꯡꯌꯥꯁꯤꯗ ꯏꯃꯥ ꯏꯆꯥ ꯂꯩꯔꯛꯄꯒꯤ ꯄꯨꯟꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯅꯠꯇꯕ ꯀꯅꯥꯒꯁꯨ ꯑꯩ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯗꯦ ꯏꯃꯥ." ꯑꯁꯨꯝꯅ ꯀꯞ ꯂꯥꯎꯗꯨꯅ ꯃꯊꯟꯇ ꯅꯤꯡꯗꯣꯝ ꯄꯣꯝꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯕꯗ ꯑꯇꯣꯞꯄ ꯁꯥ ꯎꯆꯦꯛ, ꯌꯣꯡ ꯀꯌꯥ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯦꯅꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗ ꯄꯦꯅꯨ ꯀꯞꯄ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯑꯩ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯑꯩꯅ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯆꯥꯊꯣꯛꯈꯤꯕꯅꯤ ꯑꯩ ꯈꯪꯏ꯫ ꯂꯝꯍꯨꯏ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯥ ꯀꯅꯥꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯆꯥꯔꯣꯏ꯫ ꯑꯩ ꯉꯁꯤꯗꯒꯤ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯁꯥ ꯎꯆꯦꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯝꯍꯨꯏ ꯑꯗꯨ ꯐꯪꯗ꯭ꯔꯕꯗ ꯑꯇꯣꯞꯄ ꯁꯥ ꯎꯆꯦꯛ ꯀꯌꯥꯗ ꯄꯥꯎꯃꯦꯜꯂꯝꯃꯤ꯫ "ꯅꯈꯣꯏ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯀꯅꯨ, ꯑꯗꯨꯕꯨ ꯏꯇꯥ ꯀꯨꯔꯥꯛ, ꯅꯪꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯎ꯫ ꯑꯇꯣꯞꯄ ꯁꯥ ꯎꯆꯦꯛ ꯀꯌꯥꯗꯤ ꯅꯈꯣꯏ ꯅꯈꯣꯏꯒꯤ ꯅꯊꯧ ꯇꯧꯗꯨꯅ ꯂꯩꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯇꯥ ꯀꯨꯔꯥꯛꯀ ꯄꯦꯅꯨꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯑꯣꯡꯗ ꯂꯐꯨ ꯑꯗꯨ ꯑꯗꯨꯃꯛ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯟꯅꯒꯨꯝ ꯂꯐꯨ ꯌꯥꯟꯕꯗꯨꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯦꯅꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯄꯦꯅꯨ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤꯕꯁꯤ ꯄꯦꯅꯨꯅ ꯃꯃꯥ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯗꯨꯅ ꯃꯍꯥꯛꯅ ꯂꯐꯨ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯌꯥꯟꯕ ꯂꯥꯛꯂꯤꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯦꯅꯨ ꯃꯃꯥꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯦꯠꯆꯟꯗꯨꯅ ꯄꯦꯅꯨ ꯃꯥꯅ
ꯄꯦꯅꯨ ꯃꯃꯥ ꯇꯣꯅꯨꯅ ꯇꯨꯝꯂꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯀꯣꯛ ꯀꯨꯞꯁꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯍꯥꯟꯅꯒꯤ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯡ ꯆꯟꯕ ꯂꯥꯛꯄꯗ ꯇꯣꯅꯨꯅ ꯀꯞ ꯂꯥꯎꯗꯨꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯍꯦꯛ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ, ꯍꯦꯛ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣꯁꯨ ꯈꯪꯗ ꯃꯍꯥꯛ ꯊꯣꯡꯅꯥꯎꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯝꯍꯨꯏ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯃꯥꯒꯤ ꯐꯤꯔꯣꯜ ꯅꯨꯡꯉꯣꯜ ꯑꯗꯨ ꯁꯦꯠꯆꯟꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯈꯤꯕꯗꯨ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯕꯗ ꯃꯍꯥꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯤꯡꯖꯪ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯦꯅꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯗ ꯃꯍꯥꯛ ꯊꯣꯡꯒꯤ ꯄꯣꯔꯣꯜ ꯑꯗꯨ ꯍꯥꯡꯇꯣꯛꯂꯝꯕꯗꯨꯗ ꯃꯍꯥꯛꯁꯨ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯩ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯗꯕꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯅꯥꯅꯣꯃ ꯍꯤꯞꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯂꯝꯍꯨꯏ ꯑꯣꯏꯔꯦ ꯐꯔꯦ, ꯑꯇꯣꯞꯄ ꯃꯤ ꯑꯣꯏꯔꯦ ꯐꯔꯦ ꯈꯟꯗꯨꯅ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯈꯥꯝꯕ ꯉꯝꯗ꯭ꯔꯕ ꯄꯦꯅꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥ, ꯑꯩ ꯍꯜꯂꯛꯂꯦꯁꯦ, ꯂꯐꯨꯁꯦ ꯈꯔ ꯂꯦꯜꯂꯛꯂꯕꯅꯤ, ꯁꯤꯁꯦ ꯑꯩ ꯊꯣꯡꯂꯛꯑꯒꯦ ꯏꯃꯥ, ꯑꯗꯨꯒꯅꯦ ꯏꯃꯥꯗꯣ ꯆꯥꯛ ꯈꯔ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯃꯥ ꯇꯣꯅꯨꯒꯤ ꯈꯣꯟꯖꯦꯜꯑꯣꯏ ꯀꯔꯤꯑꯣꯏ "ꯍꯣꯏ" ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯕꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯉꯁꯥꯏ ꯁꯤꯗꯨꯅ ꯂꯩꯍꯧꯔꯕ ꯃꯃꯥ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯧꯖꯤꯛ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ, ꯑꯇꯣꯞꯄ ꯀꯅꯥ ꯅꯠꯇ꯭ꯔꯒ ꯂꯝꯍꯨꯏ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯄꯦꯅꯨꯅ ꯈꯪꯂꯝꯃꯤ꯫ ꯁꯨꯝꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯄꯦꯅꯨꯅ ꯂꯐꯨ ꯑꯗꯨ ꯆꯣꯞ ꯆꯣꯞ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯝꯍꯨꯏ ꯑꯗꯨꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯦꯟꯁꯥꯡ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯕ ꯁꯥꯗꯨꯅ ꯄꯨꯔꯒ ꯆꯪꯂꯛꯂꯒ ꯊꯥꯡꯖꯧ ꯑꯗꯨ ꯃꯅꯤꯡꯗ ꯌꯦꯞꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯆꯥꯛ ꯄꯤꯖꯕ ꯁꯥꯒꯦ, ꯃꯃꯥꯗ ꯆꯥꯛ ꯄꯤꯖꯕ ꯁꯥꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯐꯤ ꯍꯥꯏꯗꯣꯛꯇꯨꯅ ꯄꯦꯅꯨꯗ ꯌꯥ ꯍꯥꯏꯗꯨꯅ ꯀꯣꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯦꯅꯨ ꯑꯃꯗꯤ ꯂꯝꯍꯨꯏ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯃꯛꯇꯗ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯇꯝꯅ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯟꯊꯔꯛꯂꯝꯃꯤ꯫ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯟꯊꯔꯕꯗ ꯂꯝꯍꯨꯏ ꯑꯗꯨ ꯃꯉꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯔꯝꯃꯤ꯫ ꯃꯉꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯔꯕꯗꯨ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯕ ꯄꯦꯅꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯃꯁꯨꯡ ꯀꯌꯥ ꯊꯣꯛꯅ ꯊꯥꯡꯖꯧ ꯑꯗꯨꯅ ꯌꯥꯟꯊꯠꯇꯨꯅ ꯁꯦꯡꯀꯨꯞ ꯁꯥꯅ ꯌꯥꯜꯂꯝꯃꯤ꯫ ꯃꯗꯨꯇꯕꯨ ꯎꯔꯒ ꯄꯦꯅꯨ ꯈꯥꯡꯅ ꯈꯥꯡꯅ ꯅꯣꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯖꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯁꯛꯇꯝ ꯎꯗ꯭ꯔꯕꯗ ꯃꯍꯥꯛ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯄꯦꯅꯨ ꯑꯃꯗꯤ ꯇꯣꯅꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯅ ꯀꯔꯝꯅ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯇꯣꯅꯨꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯇꯣꯅꯨ ꯍꯥꯏꯔꯤꯕ ꯃꯥꯡꯈ꯭ꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯒ ꯂꯣꯏꯅꯅ ꯎꯃꯪꯁꯤꯗ ꯍꯤꯡꯂꯦ, ꯑꯗꯨꯒ ꯇꯣꯅꯨꯗꯨ ꯂꯝꯍꯨꯏꯅ ꯆꯥꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯥꯅꯔꯝꯃꯤ꯫ ꯄꯥꯎ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯃꯤꯌꯥꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯄꯦꯅꯨꯕꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯄꯦꯅꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯁꯤ ꯌꯥꯗꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯃꯃꯥꯒꯤ ꯈꯨꯕꯝ ꯑꯣꯏꯔꯝꯂꯤꯕ ꯃꯈꯣꯏꯒꯤ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯈꯥ ꯇꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯑꯗꯨꯕꯨ ꯀꯥꯎꯗ ꯃꯇꯝ ꯄꯨꯝꯕꯗ ꯃꯃꯥ ꯇꯣꯅꯨ ꯑꯃꯗꯤ ꯃꯆꯥ ꯄꯦꯅꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯨꯜ ꯃꯤꯌꯥꯝ, ꯑꯇꯣꯞꯄ ꯂꯝ ꯀꯌꯥꯒꯤ ꯃꯤꯅꯁꯨ ꯑꯗꯨꯃꯛ ꯂꯤꯅꯗꯨꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯩꯍꯧꯈꯤ꯫